Masigi aina lokachariba topic ti global impact of COVID-19. Adi COVID-19 na prithibida lairiba lebak na masina piba ithil amasung Bible gi Revelation 13 da pi ki pa prophecy asigi maram da koina khara nainamina se chinawse hana hodring da shoda patna tomna se sagat laiba yan musi chawi paisho am thagat chare asigi na mena sita mu pop chalabna naina pachik pithibi da tholeba COVID-19 ki pandemic masina pithibi laba kin pi ithil amasung masina Revelation 13 the picture of the Bible ki prophecy atibu ki am sumali habbi ki manum da ikoi naina gadori masida nahana popina view ai kar shu khangmanate aina ngam khuding muna ki ani di matun na sing bi thawai na sing bi na ngam view tar bi pu khuding asile pa na ki asum bi khanganduna makeup thokang ba habdu ai bi pai sho engon da le ba phatta ba mo ki pe thok pi ai ki pa mo ken ko piu Prabhu Yishu Christ ai gi khum jari amen Hoina masina pigadaba impact hadi cheithengsing COVID-19 na piba cheithengsing masi manga laigani masi maramda ina samlamna naina jake masi manga asida ina kuina yamna matam dawle roi manga asina kari shogi misingda kari ohelakpa yabage Bible ki prophecy Revelation 13 da pi ki prophecy je karamna masina thuman pa yabage habi oithokpa laibra habit the economy but masina piba italze economic crisis economic collapse masina so khaba khuding muta sen thongi marai sai tharakani habase masiti so idaba ophamne masi china da su asukam mati magi nakoina google de yemo ai masigi information am pini ai matam laite mokogi GDP ase asukematic 20% adugi makhada bo hantare marande mi thabuk shuba yadre factory lepe ade mi ke amarum thabuk shudramne jobless way asina singba yam se oheli Spain Italy apong khuding da masige leba asina soil bam phong khuding da mokogi thabak sing loina backend hujik khudum loina whole loina thamne ni factory khangde amma khangde loina masina marum dana economy chaithara kani aduga US adu Donald Trump na mana kai thoki bje $2 trillion bill ko masigi coronavirus se mai masibu tackle down thona ngai masibu mayong na bagi damak mana wadi yamba paisa $2 trillion se hoju ma kai thokre masi American history da wadi chawba paisa kai thokani mamang da amtang da thoki treba mong de masi aduga hoji masigi crisis na hoji mi je thabok phungda ba masingde 3.3 million missing the jobless way maramdi ayam ko jing company da private sing da du subni hai to phangdre mokoi phangdre aduna jobless ki mokoi America da systematic tension se smaina dahli snawsen aduna ikoni yangbadi masina America da piriba itil je koina patana naina ba darkha lai masina ikoi gi prithvi gi Bible prophecy Revelation 13 da piriba prophecy je thungan ba matam da America na chobor logni adugi matang da aina amuk laksagani Maduga economic crisis ekhoina James 5 ki 1 to 5 to masi James na irama pithibida the economic crisis lakani habse karigi damak no haiba matamdi ina khumba misina masai go itangai khatan khanba laira basingbu namtha nam thektuna tawba aduna maram moidana mokoi chantum jinge ishona mangan gani habni masi yangje go now ye rich man weave and hold for your misery that shall come upon you nakoi da lakada ba awanang adugi damak ina kumbasa na koi teng thazaro hamni your riches are corrupt and koi ina kumbasing do mole your garments are more eaten sumna sathokre kai no ina kumba koi na ina kumbase kai shan do charaga laira basing mat mulaga la puna maram budir mo koi shan thing ase mole ham shona ya da mong da tanba adugi tamuktani pithibi gi sakholi balai baksing ase masida su ekone yengba masini Your gold and silver is canker. Nakoi sana lupa have the masi economy power ni masiju when sumsare tinchangle and the rest of them shall be a witness against you. Makoi calling kabsina nakoi the saki wakeni heaven. Saki we begin the mot ishona laina je poraga economic collapse. Matang lebak masi lebaking shona ya the mondo to lebaking aduda tori. You have treasure to heap together for the last year. Aruiba adu kita mong nakoi nilan kacab ni hai. Indagi da mukta ju koina 1000
1,500 crore hana kai thokharni adu natana atopa akoina sinmi singi ju mokoina pigin haina program yam tawi masina mar adana india da sukimati chaitheng lagadi india so sukimati koina laireba senthungi chaitheng habse khoju nangador ni snausa aduna sidaida sidalai aina loina di paroi sida verse 5 ta ye have lived in pleasure on earth akoina tang pang tang tongna nungai thuna masagi aning bapam de mutin hintole been wanton and ye have nourished your heart as in the day of slaughter nakoi thamoi do nakoi da wat laitana nakoi na pale ngai thoe aduna nakoi thamoi do shona hat kadaba sa yaw gi thok yoka thakat chabudo adu baina na thu thakat chare ha mi nausa masina maram modana hai crisis se la evening masina economic crisis mapam kudinda pithim no pham kudinda masi crisis la kan aduga hojik mathang ani subada medical crisis health crisis ase asukumatic lakhre masina maram modana maram di mi singa panic way masiga na base kaiginodi khangodana lakpanina masigi hidak chu puthokti puthokna bu honari masideda medical asida asukumatic doctors nursing asina singba singge makoida asukumatic chaitheng piri adu hidaki sum laina asina sum kanjala pataragadi hidaki awat apasu masina achopo problem amok way rakhani snausing masini khoni yengba yabse ani shuba medical crisis lae hujik tholi bani aduga ai masida koina sangtharore mathangda masina ohelakpa yaba saktheng di kaino food crisis akoina sindak watpagi chaba phungdapagi crisis e masi soitana lakni maramdi yeng mi khudimuk thabak sudre asina chahi tha amani chathaba taradi mana masing thaba loina lep khrakani asina singba adegi hingol sangban koiba loina factory kol ka khana asina singba singi loina lep khrakati ekoi gi chana ba food supply ja kai degi lakni hana leiram singdu de koina hariba manung chida loina chathokhiba yai masina maram moidana chaba phungdabagi crisis lakni adana masi achoba prithibig loina government crisis ama lakadami aduga UN on jo smaina UN na jo sumna one toy koina kai to bje kaino kada coronavirus measure could cause a global food shortage and prithibig loina sinda wat pagi awaba mamayona tni haina masina hai masini adagi mathangda lakada bje koina survival crisis koina siba sangba misingje ai sigadra ingadra habje masigi asobo wathok amalakni ai sibna phabra habne mi khuding ma hinbanina hingai gi dam kari tawjige habse bashinam hingai gi dam khoina mi na tawai ma sakana tawai khudmo mokhoina taw ngai lakni machi asobo crisis sam lakni masi maran foreign mathangda aina wer padam masi panjarake aduga huji masina kari tawroke amna matina masina prithibigi laibak sing asida masiga asobo sai thengje kari no haba masina maram modana prithibigi laibak sing asida kari tawra halake haba matanda laibak sing ase unity pore amana amaga mateng phanaba amagi makhoigi marakta amato oina punba habse masina oilakani masini akoina bible dasu akoina palli bise prithibida laibak khudimak se adugumba achoba spiritual leader amagi makhada pulakani pulaba matungda ishogi meeting makta lan hogni habne masi puningai gi damakna chaitheng kya lakre ahamda terrorism na maram modana prithibije unite tawani adu bahujiti amu kaidoba coronavirus asinadi masidadi leba khudima ase amatu oibegi lipun amana amaga mateng pangnabegi lipun aduna makoi tathuk tasin taroga masi pulak oina thengnadragadi masigi problem je leba amada amakhatna masi thengnaba ngamoi leba khudimana thong chamanana policy amagi makhada masi chapchana thengnadragadi masi mayaknaba ngamoi hana ngai oire snausa koina mamangdasu ikui G20 gi summit ta khogi Narendra Modi na haje kai hagi man hari balaiba masigi makhada balaiba pun asina amatu oina thengnaba se mathau tai laiba am khatana thengnaba ngamoi haina sunnasu haigram snausa aduga hari ba crisis asina asuki matik sum kansala hojik pawgi report ni lak mangai gi mathak te hengran koina world parameter gi koina madugi record jengwa matangda sarana mi listing kuntham ki chang ge koina sikre aduga America da mi listing ama sawagi chang ase koina hit tawre masina America amasu India da hit tawni na hairibni America da choi matik chaitheng phangba taraga di kedoba masina prithibhi je aikoi bu kedoba prabhu jisu krishna lakpagi lambi aduda asuki matik nahan gadaruni America da thokpa asina prithibhi mafam khudemakta mai batung induna sinausa chakkidaruni masini ai horen quotation do ai bajarke aduga Gordon Brown hariba hanagi UK gi ex prime minister mana asumna hai hujik mana kai ge
garden haiba khona pau adugi chefong adugi march ki tang kuntor ki edition da mana habsi karina kana asigum corona virus se thengna ge hai tadi prithvi da leiba lebak singge new world order matam khara ge temporary new world order amagi makha da ko masi aikoina salai dragadi masi thingna moi masi thingba asina masina kwadi corona virus se thingba ngani haibni ma je health expert ni 2008 ki financial crisis adu asukimati asobaran masi kamai todana masi shop tawdagi haina aduguma asoba lokhiba aduguma UK ki prime minister amani magi man pani temporary new world order ama hadi pitibite government amagi makhada salaiba salairaga chamana ba action chamana ba thabuk do lokhadagadi masi punam kokani haina hairi sinausa ai uji quotation parake aduga ekhoina su hairibne kadino haiba matamda ahambada ekhoina yengse revelation 17 gi 12 13 da kamaina prithibida leiba leba khutin je kamaina pungani habse kanai makhada masi pungani habse gi maramda ina khitang mu pazarake mase 17 gi 12 13 and the 10 horn which thou sawest are 10 kings nang hudiba masi tara do ningthau tara ni which have received no kingdom makogi ningthau leiba ama oina amat oina di phangde but receive power as king 1 hour with the beast sa tu go makoi kairoba pung amagi shakti phangi hai sa haji kana no haiba matam da ikone revelation 13 da yaw sa ado bible na tai sa se kana no haiba matam da ikona roman catholic church pune masi gi maram da na khoin khangedi reformer khuding na loina martin luther john hus jerome zwingli tendre lai body former khuding na asi kana no antichrist power je kana no ga papacy pune na haibni ado masi gi maram da khoin hena detail do khange har gadi aina revelation 13 gi the first beast of revelation 13 part 1 2 3 ado maina ai someone said samalai garamni madu da khoni yangbiro masi gi damu tira ina detail oina habi gi matam ado laite habni these have one mind and shall give their power and strength unto the beast hai makoi asiga haiban ningthau tara asina kai do he matana makoi gi pung amatta lei hai makoi ne pangal sakti je kanada pi gi ne ba sa adu da pi gi ni verse 13 da ai pararoi hai adu gi matung da pi re ba matung da makoi ne ishor gi mi sing da krista da makoi ne lan to kan hai betalo amai gi don chakha gi ne hai adu ne sida piriba 10 king hai na khangna ri je keno UNO gi makada prithvi je lai bak tara 10 division oina khaidoi madun aduna hariba prithvi lai ba UN gi makada lai prithvi gi lai ba kutumang na ko aroiba matam da kanada roman catholic church makoi gi lusingba popta makoi na papesida roman catholic gi lusingba popta makoi sakti sinagane roman catholic church sakti gi sinagane makoi ek sakti sinara kanda ishogi mi sinda lan to ni ha masi ni akoina ngajari ru se masi padana hairam bane masi chamda sam thokani hoji bible de kanada hoji tawgani ha matana masi bible na haji bagi matuina masi hoji prithvi ji unite tawna ba kan honari hoji ke spiritual leader de kanano solution de kanada yengani ha matunda solution de kanada puthorkani ha matana roman catholic church na puthokani pope francis na haidun lagdemni climate change fan ge har gadi magi laudator sida jo haigre fan ge kadi nomai ni msi sena ngak tapni sine haibne duga church ke luching ba sina du Sunday breaking cause tsunami natural disaster asina chingbo singe nomai ni msi sengdana ngak pagi masi thokli bani habsine masagi solution aduga masigi maran singe kanada sigini habda shogi mi singe sigini ai padarake masi marana tha haiba like adugi page 176 ki paragraph 3 da ko sinausin munna tabiu masi Satan put his interpretation upon the events and the leading men think as he would have them Saitana masigi pitibda tholiba akoina laidiba natural disaster laiba covid khangde ama khangde sumba laidiba 19 asina chingba tholiba amje masigi arthaje makoina hangeni aduga lusingdiba mising asina ju ko mana khanbagi matungna lusingba mising adu su lahengeni that the calamities which fill the land are a result of Sunday breaking masini alan waina habirame masigi natural disaster sing masida tholiba awana puting ma se kedoba nomaji no misena ngaktabagi thopni habisni thopni thinking to appease the wrath of God ishogi asaw de phathani ngai gidamak this influential man make laws enforcing Sunday observance aduna marum adna kedoba lusingi ba lebak ki lusingi ba lebak singa sina kedoba masi thokpa thokta ngai gidamang ishogi asaw de phathani ngai gidamang nomaji no miste koina
nampuda masing ngamgadamni have mukoina high name. They think that by exalting this false rest day higher and still higher, compelling obedience to the Sunday law, the spurious Sabbath, they are doing God's service. Aduna mukoina khamja keno high Sabbath, man-made Sabbath say new bila semba, Roman Catholic semba, aduguma Sunday keeping have them masi wang thangkalaga mukoina khanbase karino haiba matamda masi namdana missing ilala kanda mukoina ishogi damak Shabbat ori haina mukoina khangani arambaje. And they are doing God's service. Those who honor God by observing the true Sabbath, aseng bat tarene shuba Sabbath se masi nga agaga ikai khumnaraga nga iba mishingado are looked upon as disloyal to God. Mako ishona haiba in the mini haina mako ying beginning habini. When it is really those who does regard them who are themselves disloyal. Aseng bagi di mako na asengba sibu ishogi asengba sabangak tabu mukoising asina ishona have in indribani because they are trampling underfoot the Sabbath originated in Eden like konda ishona sembi keba Genesis 2:1 gi 3 sembi keba Sabbath pothabanu mitare ni shuba thangjan mitse masigi Sabbath ne habje mokoina khungbai narga man-made Sabbath the Bible leju text amata yaudaba asigumba Roman Catholic na semba Sabbath che masini masigi masi na maram oidana tsunami sing lakpani aduna COVID-19 ju masi na maram oidana lakpani haibase masi soidana mokoina hairagani uji haiba hora ni sinawsum aina koina haibase chumbra chumdabra to na koina thokana masi na koina social media da na tra koina Google da internet na koina yingbiyo ba masi chumbra lambra haibase aduga page 176 ki paragraph 2 da muhai as men depart further and further from God Mishina ishodagi hena laptoga ko. Satan is permitted to have power over the children of disobedience. Haiba in the masasing adu the Satan is sakti je hena ko kalli hena koida laibudo yahali. He hurls destruction among them mokoi marakta ko tang ngai ko langsalle. There is calamity by land and sea. Part kangphalam amsung samudra kudong thiba awanang am laim. Property and life are destroyed by fire and flood. Maina ising isauna lanthum kamru mangale masidi anam thokton leibni hoje tsunami thoibini snapsa nokoi kaubigno aina hadibse Satan resolved to charge this upon those who refuse to bow to the idol which he has set up. Mana semakraba lai mutri habdi sande khurumba habse masi khurumdabagi masi punam thokpani haina Satana maran si hai. His agent point to Seventh-day Adventists as the cause of trouble. Aduna maki agency na maki da muktabuk shuri ba misina Seventh-day Adventists asina kaidoba masigi problem khudi mukthon bani haina maran si sigini. These people stand out in defense of law. Ishogi law makoina semba law adigi mayokta ko masi mangak chawna makoina lepi and the Seventh-day Adventists na lepi ana makoina hai. They desecrate the Sunday makoina Sunday numitse chena ngate. Where they compelled to obey the law for Sunday observance. Makoi sing it's not the Sunday jeng ahan bataragadi there would be a cessation of this terrible judgment. Asiguma chobu wayan ishogi dandi piba asiguma chobu wayan baje koi nampuda Sunday no mese ngahan bataragadi phakini. Snap some masigi solution ni na thini. Prithibida uji laiba Christian denomination Protestant saint Roman Catholic one pungran. I'm not condemning Roman Catholic and other Christians now. Makoi manungda koi Seventh-day ju oina sagasalo. Me norok sagadon only few faithful adu Roman Catholic sinda to ishona haiba in but me le. Makoi aran but teaching adu buni Bible na condemn tawrise. Aina su condemn tawrise. Adu Protestant church sinda ju ishog asumba in bani le. Khangda dana makoi pastor na aduga lairiba singa duna na takpi duna ko chatpa mi singai adugu makoi asumba de tarba matan makoi tholakani makoi singa do kan bi sinau sin shona haibe inba shogi atna Prabhu Jesu Christ gi makha polagi inba mi singa do madugu kan bi adugu ishogi sabasena ngai ba mi singdina problem khudi makse masi thola bi haina makoi da maran sigin hoji COVID-19 gi case ase sinaucha somme handala patara di masigi maramsu makoina thirakani Sunday ngak tabagini Sunday ngak tabani group kana lai thirakani madu manung 7 day makoi chu ngak tabni masigi da motani adu tari masinga ko phani ngai gi da mak hadan patara ga de amni ko hojina masina oigini habidi nate asina adum ni sangchina tha mari manga sum chatha ga da boi tari masina am sola ka da boi tari
ꯑꯔꯣꯏꯕ ꯁꯣꯂꯨꯁꯟꯗ ꯃꯁꯤ ꯁꯣꯏꯗꯅ ꯄꯥꯁ ꯇꯧꯒꯅꯤ ꯍꯣꯏ ꯊꯥ ꯑꯃꯅꯤ ꯇꯧꯔꯒ ꯂꯣꯏ ꯐꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯐꯩ ꯍꯤꯡꯀꯣ ꯃꯁꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯅꯤꯡ ꯑꯃꯅꯤ ꯃꯁꯤꯒꯤ ꯏꯝꯄꯦꯛ ꯑꯃꯗꯤ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯁꯣꯂꯨꯁꯟ ꯊꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯔꯤꯗꯔꯗꯣ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯀꯅꯥꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯇ ꯆꯠꯀꯅꯤ ꯃꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ ꯑꯩ ꯑꯃꯨꯛ ꯔꯦꯚꯦꯂꯦꯁꯟ 13ꯗ ꯑꯩ ꯈꯔ ꯄꯥꯖꯔꯛꯀꯦ ꯔꯦꯚꯦꯂꯦꯁꯟ 13 ꯂꯣꯏ ꯄꯥꯔꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯔꯦꯚꯦꯂꯦꯁꯟ 13ꯒꯤ ꯑꯩꯈꯣꯏꯅ 1 3 4 ꯑꯩꯈꯣꯏꯅ ꯄꯥꯖꯔꯛꯀꯦ 1ꯗ I stood upon the sand of the sea and saw a beast rise up out of the sea ꯑꯩꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯩꯉꯣꯏ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯁꯥ ꯑꯃ ꯀꯥꯔꯛꯄ ꯎꯏ having 7 heads and 10 horns makok 9 pali machi 10 pali and his horns or upon his own 10 crown makokta crown luhub tara lay upon his heads the name of blasphemy mai makokta aduna shobuthi na ngamgi meaning lay hai verse that and I saw one of his head as were wounded to death magi makok amado luchingba amado sibadong sopu ui hani his daily wound was healed maki sopu to phagi and the whole wonder after the beast adugi matung da prithibi da leiba leiba khuding mana sa adu da ngak phawi masi an basa se aina so hai kre ai description da yengbiro ai makha tana masi gi characteristic uji piba gi matam laite ahan basa asidi kedoba masi Roman Catholic Church ni makhoi gi aran ba takpiba Bible gi matung na takpida ba makhoi gi aran ba institution adu ni snausa masi da ishor gi haibe in ba mi kyam lei yam haibin ba mi sing lei huji tholai achum khanga tholai kharam chu tholakani makhoi yam da chu ishona kan bi gini loina makhoi mang haiba na te sinau sing adu bi ishona khanga in da ba mi sing adu bi ishona kan gem tokani aduna magi masi shokre masi karama da 1798 da adu Napoleon gi general Bertin na ko makhoi na Popeye 6 capture to bi gi makhoi gi makhoi na politically religiously makhoi na Europe ta makhoi ni unite makhoi gi makha da ko point to dun le adu gi shakti du mutakare religious shakti di huji phange adu political shakti state government je makhoi na phangde mi am ta hat pa makhoi order ba in ba ya thriba madu kanana phangani ha magi asoko to phani karamba matam da phagani ha matam da masi ani shuba sa revelation 13 ge huji parakani masi na asoko to phani ne ba masi phaba matung da pitim da le ba khudin sa si ngakani ha me masi prophecy huji ngak pa khongnar madu bu masi maping phan phadri yengse verse aduga for the they worship the dragon which gave power unto the beast sa sibu sakti bi ba singnai adugu makoina khurumi ha mi satan adugu makoina khurumi they worship the beast haiba sa sibu makoina khurumi who is like unto the beast sa siga manaba kana lai who is able to make war with the him maga lan thingna ba ngam ba kana lai ge ha jine aduna bible gi matung revelation 7 and Daniel 7 gi 17 asigi matung na su kedoba bible prophecy da sa amana kedoba koina political power ama bukhme have hari basidi kedoba prithvi da laiba misina sa si khurumne have khurumabani masi religious gi shakti oiba political shakti oiba adugum aduni mana kana go war tawbu nganguni have matan amu jengi verse 8 ai pazarake and all that dwell upon the earth shall worship him whose names are not written in the book of life of the lamb slain from the foundation of the one haidi yaw masa CB ke akoi gi dam thoi pha gi ba yaw masa gi ahing bi lairta mamin ishandaba mishina haibedi norok ta sakadaba pithibida da lairba mepung khudimona hairi ba sa asibu khuramgani habne sa asibu khuramgani kamaina sa asibu khuramgani haibedu ne khoina yining nibje pithibida da lairba mishinga china sa asibu kamaina khuramgani haibese khoina yamna sa asibu khuramba chi karino Roman Catholic Church bu khuramba chi karino haibedu khoina yengche masi loi khuramgani masi Bible na haigramni thungdaba lairoi sing choi soidana masi thungani akoi amu yengse masi kamaina hairiba sa asibu pithibida laiba mising asi na sa asibu kanana khuramange habdo akoi namu yengcheba masi amu yengche revelation koina 13 gi 11 da ai pazarake 11 da 11 go and I beheld another beast coming out of the earth and he had two horns like a lamb his back as a dragon hairiba sama thole hairiba ani suba sajdi United States ni masi gi maramda ju aina aigi sermonda loina laikramni second beast of revelation 13 na adu da khoni yengbiro hena detail gi damu ena phadana khangin ba taraga de ena buje tingamaroi he exercised all the power of the first beast before him magi mamang da laire ba han ba sa adu sina ba sakti ma khaido mana sine America na sina khangni am ba sa adu ne shogi mission bu on nei hali namfuda henko mana haiba mana takpi tamdi ba in the mission Bible pada mission do
530 I think na 790 aki matung da dark ages sing batam chahi li sing masani umfu gi manung da man hali adugum na hai ba ani suba sa asna su makhoi na hai in da ba mi makhai do adubu kai do ba what nai rakhani habani man sa du na singnai gum ngang yami singnai gum ngang ba bisi shakti sina bani habani calls the art and them that daring to worship the first beast prithibida laiba mi sing adubu kai do ba an ba sa adubu man khurumali whose belly was wound was healed magi asok pa pani ke sa adubu khurumali asok ko do faraba matam da hai ba sa do kanana khurumale ba asagi America Protestant Americana hujik laiba America USA laiba thina masibu khurumali hai kamaina khurumangani habisni is very important ekoi na hujik yengse adoi tari ekoi na verse sida laikre aduga verse atai de paroi man ang kemron pangthokani hamni adu verse 15 da he had power to give life unto the image of the beast aduga image of the beast to adu the man sakti pi hamni and American ko the image of the beast should both speak and cause that as many who not worship the image of the beast should be killed hamni aduga man sakti pi the American image of the beast shengoni image of the beast have keno have the ngasai Roman Catholic Church ka samana ba masina karamba force apostate Protestant chism je Protestant laiba Sundays ka church myam je America na lusinga sandanga iba myam je masine ba mokoi na haiba mokai do mokoi ya thang mokai do indaba mokai do hatkini si mokoi na habje verse 16 that he calls all both small and great rich and poor free and born to receive a mark in their right hand mokoi yet the mark ama phangna ba or in their forehead mokoi marai bukta mokuta na traga mokoi marai bukta mark ama phangan gani habne haibisin sumai tolga lakni am sinau samasi karam no oigdrum no koina hujik matam di am leite adu koina yemna seba kamai tolga masai gi hujik bible text loi pakne aduna aina hujik hangning di kamai tolga haiba America asina ahan ba sa adu bu khurman gani habne aduna ahan ba sa se bu khurum bai je koina ira lai na khang masi ishobu khurum ba adu bi counterfeit ne aseng ba koina ishobu khurum bai se kai koina hana yeng ba tai aseng ba ishobu khurum bai je koina ya thang tara da lai ya thang tara si karam ba ya thang ilaga koina ishobu khurum ne na sakan lai muti khurum guna habdu na koina ishobu khurum me na sakpa yabra natraga ima ipa na haibe ilumi hat kanu adagi oidaba nganganu mitula naganu haiba asina singba ya thangching adu ilaga koina ishor je ekoi gi kambi mapuni haina koina loksan ba tu yagadurba natti sinausa masi karamba ishor gi mari shuba ya thang ase masibu inba asini ekoina mari shuba ya thang haibadi remember sabade to keep it holy na koina ishor gi saban miche shenang ngau haibje ningsing wami Exodus 20 gi 8 to 11 da laire masi aina di matam jisu yamna laisilakte aduna aina pararojra na khamine du parage na koi gidam khalaga sida haire verse 6 da 6 days shall thou labor and do all thy work nimitarung ni da na koina thabam khailo in shuro but the 7th day is the sabbath of the Lord thy God that in is shubun na sidi na koi gi mapu ibunga gi pathabani in it thou shall do any work mahaiba nimisida nang thabak shuba yate no thy son no thy daughter nangi nasanu pa nangi nasanu pi nangi minai no pa nangi minai no pi no men servant no thy maid servant no thy cattle na koi gi shasan sing no thy standard that redeem thy get nangi imung da leiba mi amta for in 6 days the Lord made heaven and earth namitarung ni da sarga malam prithvi shona sambiki sea samudra and all that in them koi da leiba koi do and rested the 7th day tarin shuban chapathagi wherefore the Lord blessed the Sabbath day and hallowed it. Shona haiba mise sengdoki aduga mana pathaki aduga mana sengdoki hai. Masina ishogi asengba ekone isho asengba ishogi kurum me habje kaina tai for suba commandment asina taibni. Aduga na koina muk pa ba taragadi ekona Ezekiel 20 gi 20 Ezekiel 20 gi 12 ka 20 ga na koina muk sida pa ba matam de na koina hangani ay amaka pa jar ke loin di paro nakoina Ezekiel 20 gi 20 da ina phazar ke 12 ta julai 12 ta 20 da halon my sabbat agi sabbat sing chenangao there shall be a sign between me and you nanga agi marakta ko masina khudam amani that ye may know that I am the Lord your God aina na khoi shoni have do khangna be khudam amne ai khoi na khurungada be ishor je karamba ishor bu khoina khurungani asem karamba ishor bu khurungani have se sabar asina tai aduga sabar kurumba mi singa chana ishogi asingba mi ne habje masina tai habse masina tai
aduna masida America na karibu kaidogani haba matamda ahan sa atu khurumba habise karino haba matamda counterfeit sabane saben digi counterfeit sabat madudi kaino Sunday sabat habisne Sunday sabat habise masi bune masi ne magi ma haidibse masi mathangi topic ta ina magi mark of the beast habise masi gi maramda ina chasake masi aina sidaida mark of the beast haba lairi amale masi dagi mukoina ai quote amtang paja ke Roman Catholic na CF Thomas Chancellor under Cardinal Gibbon ko manai of course the senama the church claim the Catholic Church claimed that the saint was her head thang jadagi nomajin umta sabar hongipse magi thabangni and the egg is a mark of her ecclesiastical power and authority in religious matter dharma gi maram da ko magi angam ba sakti church ki oba sakti do madugi khudam amani hai ba thabak china madugi khudam na ina ngamni hai khudam do sineba aduna Sunday haibase masina saati khudam ne masi enforce to the bokti oidri sinawsa aduna masina abdi ahan ba saatu khurumamba haibse keno America na ahan ba saatu khurumamba haibse koina Bible degi conclusion tare false worship amni asayang ba sho khurumbo adugi ona taina bada hai ba saatu khurumba haibdi kamana khurumman gine amda haiba matamda Sunday masina takudi Sunday je mipung khudima indaba yade masai haigre makoina haiba khudimok to indaba mi makhaido hapkani haibne hapkani haibni aduna makoina America da Sunday habise nga u haine enforce taro kaneba law makogi ainjina law sem gani pass taro ga mission de ilam gane aduga ilaba matamda kai to ba sa adu bukoramne America na tawagi matung na prithibi laiba khudimak ta ko kai do ba masi ilala kane makoina haigni koina laiba laina lai chak khudimak ki moroi ba solution di karino koina Sunday ni sena nga India haro koi laiba India haro yare harauna makoi koina Modi na jo haigram koina Sunday ngak pai je koi yam yaina koina mit khurum bai je habni pitibda leba khudum numi khurum da laite magi numi sena ngak chamda adam yarakan muslim is now singju mangare hai busing ye loine yarakan eba aduna hai ba mase America da national Sunday law lacting da ko crisis ko ai lo sinjarage crisis se ko masi hek lacting mamanda koina crisis ahum lakne America da tholak da crisis an ba crisis financial crisis 2008 ta lakhi adubu mokoi overcome tawgi America gi financial economy je marai chai tharakne masi predict tawramani hana adigi mathang da natural disaster ti am lakni phiti mafang khudinga adubu moroina America da lakje America da hit tawje masina ohin gidaru neba Donald Trump abisu ke da Roman Catholic ki Protestant sina aiba matung inda chaliba nupane Donald Trump je mana logo pass tawdi ani man tawge di loire ishona yengibne magi missing mapong khudinga level je makeup thong ngai gidam adugi damak tane hojik sonami koina COVID-19 nation jo ishogi missing je pitim da level show khang bakang da missing je makeup thong ngai gi masi warning amusin he pisin option koina kawroi da ba habise adugo moral corruption America da level missing ge moral corruption marai chatha masi de hala marai chatha dana lere moi missing luhong ning matam da luhong ba kaina ning matam da kaina be abortion na je mokoi kona yakre nupa nupi luhong ba yare asuni mati phatre masi mede lere adugo hojik COVID-19 na America da piriba impact che khoni yengse financially koina true trillion billion dollars je masi kaitha ba je kai doge matam da dollar billion kaitha ba je America history da han ne hena worst toksala gadi masdegi hena torokane ba masibu tackle tongya hona ba matam da soidana pass to bane adugo hojik vaccination crisis jamjule aduna animak che COVID-19 animak natural disaster ju ore masina financial crisis ko tawpu oine masina marom modone handle gadi sina of national Sunday law America da pass to be adubu pribam handle gadi masi shola yengber gadi matam khra le thokku ji handle gadi pass to bani aina soidana pass to COVID-19 na soidana pass to bani havenate ohela puye adubu kali gumba pass to draga su masi gi effect masina thonba tungi effect ju ko soidana ka lakhne masi national Sunday law pass to ngai gi lambi amadi lamjing ni habise aikoina kawroji adugo mukhoina vaccine pusokre vaccination akoina coronavirus ki vaccine je America da puthoen tawne masi kodumna kaktaba yaroi kakta bimi mukhe present da thangani haiba puri thokram adubu asayangba doctor singadi masi yade masi kedabu mahik to akhoi isa da kapsin jabani masina problem mo oigini akhoi gi isa je keduba loina akhoi gi DNA gen phaw ko masi hongan bangamgani yamna effect phattaba effect oigini haina mission de huji yadaba leire masi jo so crisis amala sinawsa nampu da lona pass ro gam si pass ro be
ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯏ ꯕꯥꯏꯕꯜꯅ ꯍꯥꯏꯔꯝꯕꯗꯣ ꯉꯁꯤꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯨꯡꯉꯕ ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎꯁꯤ ꯌꯦꯡꯁꯤ ꯑꯗꯣ ꯃꯁꯤꯒꯤ ꯃꯔꯝ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯗ ꯂꯣꯏꯅ ꯐꯩꯖꯜꯂꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯁꯥꯝ ꯑꯩ ꯑꯔꯣꯏꯕ ꯇꯦꯛꯁ ꯁꯥꯝ 121ꯒꯤ ꯚꯔꯁ 4ꯗ ꯍꯥꯏ Behold he that keepeth Israel neither slumber nor sleep ꯍꯥꯏ Israel ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯕꯨ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯦ ꯎꯏꯕꯁꯨ ꯂꯩꯇꯦ ꯇꯨꯝꯕꯁꯨ ꯂꯩꯇꯦ ꯂꯣꯏꯅ ꯃꯥꯒꯤ ꯑꯌꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯏꯚꯦꯟꯁꯤꯡꯒꯤ ꯊꯣꯛꯑꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯤꯀꯞ ꯊꯣꯛꯎ ꯑꯩꯒꯤ ꯁꯃꯣꯟꯁꯤꯞ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯈꯪꯗꯕ ꯍꯤꯟꯗꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯃꯇꯝ 21 ꯗꯦꯒꯤ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝꯁꯤꯗ ꯏꯁꯩ ꯗꯔꯃꯥ ꯐꯜꯂꯥ ꯌꯦꯡꯗꯅ ꯗꯥꯟꯁ ꯇꯧꯗꯅ ꯂꯩꯒꯗꯕ ꯃꯇꯀꯣ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯗꯨ ꯊꯤꯕꯤꯌꯨ ꯅꯈꯣꯏꯅ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯦ ꯇꯥꯕꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯗ ꯕꯣꯔ ꯄꯤꯕꯤꯌꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯔꯃꯣꯟ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯁꯤ ꯁꯦꯌꯔ ꯇꯧꯕ ꯑꯁꯤꯅ ꯏꯁꯣꯔꯅ ꯅꯈꯣꯏꯗꯁꯨ ꯕꯣꯔ ꯄꯤꯒꯅꯤ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯁꯨ ꯕꯣꯔ ꯄꯤꯒꯅꯤ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯅꯍꯥꯛꯀꯤ ꯊꯧꯗꯥꯡꯗꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ COVID-19 ꯑꯃꯁꯨꯡ ꯔꯦꯚꯣꯂꯨꯁꯟ 13ꯒꯤ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯖꯈ꯭ꯔꯦ ꯄꯥꯞꯁꯤꯜꯂꯨ ꯅꯥꯏꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯉꯥꯛꯄꯤꯌꯨ ꯃꯁꯤꯅ ꯇꯥꯔꯤꯕ ꯏꯆꯤꯟꯅꯥꯎ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯏꯄꯥ ꯅꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯌꯨ ꯃꯈꯣꯏꯕꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯏꯄꯥ ꯇꯣꯜꯂꯕ ꯅꯅꯥꯏꯗꯤ ꯌꯥꯝꯅ ꯐꯠꯈꯤꯗꯕ ꯄꯥꯄꯤ ꯅꯅꯥꯏ ꯑꯩꯕꯨ ꯅꯍꯥꯛꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯄꯥ ꯄꯨꯝꯅꯃꯛ ꯏꯄꯥ ꯅꯍꯥꯛꯅ ꯍꯦꯟꯅ ꯍꯦꯟꯅ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ